Leibak asida leiriba khwaidagi medical college sing khangatpada Imphal gi rims da nifutaruk suba mafam da yaurakle India lenga ki Ministry of Education na chahi khuding gi fongba National Educational Ranking Framework of Human Resource Development NIRF ranking lisingani kungani thoida rims asi nifutaruk suba mafam yaurakhibane Masina awang nongpok state singda leiriba institution singi manungda top yangkhaigi manung janba ngamba amata ngairaba medical institute oire rims ki mai pakpa sigi matangda institute asigi director professor A Santana hai sahi asigi oine institute asigi score asi nifugani pan dasmik ani amane haukiba sahi lisingani kungama thoida fangkiba score asi nifutaruk dasmik manga shinone Handak rims na faba medical institute yangkai khangat pada yaurakpa asi state asigi miyam ge sauthok chaningai ni loinana rims ki doctor nurse staff amasung official singbusu thagatle ministry na fongba ranking asida New Delhi gi AIMS PGI Chandigarh amadi CMC Bangalore na leibak asigi khwaidagi faba medical institute sing oire panba yai rims haponglapadagi hojik fawada doctor listing ahumga chamanga humpu specialist doctor listing aniga shubna marfutara mari yauna clinical psychologist humpu taret romsu puthokpa ngamkhre